members KHANBADA non-Muslim HAPLAKPABU LUP ahumna AKANBA MAONGDA YANINGDABA phongdorakli. WAQF board manipur gi CEO na nipan shuba WAQF board members constitute tawnaba haukiba July gi tang anida notification ama thokiba adugi matung anauba board members khanbagi adu order da non-Muslim yaushilakpabu LUP ahumna AKANBA MAONGDA YANINGDABA phongdorakli. India pumbagi oina Muslim community na WAQF Amendment Act 2025 ki mayokta Manipur Pangal community su एक असगी मायोक्ता अकनबा माओंगदा यानिंगदबा phongdokkiba laikhrabani makha tarakpa oina pangal community gi CSO madi religious organization singa punna choyetnana khalakkiba board members singa sigi matangda khana neinabagi mifam pangthoklagani asigumba choyetnaba order asibu yaningdaba manipurda lariba CSO madi religious organization khudimakna mifam asibu saruk yabiduna choyetnadaba mapum faba board amamam ओहनबा थौदांग लौमिनसी हाइना लुप अहुम असिगी माइकेदिगी लेबाक मियामदा अपील तौरकली।